ngasi ase Bihar gi oina yamna chawba numitni maramdi makoi gi handak ka pangthokhiba election ado yamna sathiba challenge amani RJD amadi NDA loinana asomda OSC gi su party yamna kanna masida saruk yari election asida aduna triangular fight haiba tare OSC gi su yamna phajaba position amo oini hairi amoromda RJD gi claim ni madudi makoina handaki ase thoigani maramdi makoina hai madudi handaki election asida vote ki chang ase yamna hen ki vote yamna phajana cast oi ki aduna RJD ki chief Tejusri Yadav na haibani madudi vote yamna cast oirakpa haibase RJD laklabani amasung masigi history handaki su lei haiduna amromda NDA government ki phajaba claim ni makoi exit poll khudingda makoina thoibagi wafam mention tawri adupu asomda Nitish Kumar ki nakari oibetai Nitish Kumar ki party ki office sing leiridana masida poster ama thet li sini madudi king is here always here haiba wafam ma madudi king chatloi king leikani haiduna aduna asomda OSC gi su claim ni madudi Bihar da total makoi seat 20 muka capture to pi ai haiduna amoromda RJD na threaten tawri madudi karigumba voting ase count hour loi matungda karigumba problem thoklaba adurabadi lambi da protest kumgani aduka aduki matik progress kan gani madudi Nepal gi saktam oigani high for the threaten ni aduka hanagi mawda counting to bi aroisini hanagi matungda CCTV problem oikiba aduka counting ase pung mari manga leptona leikiba adukumba wari watai mao oikisini adu handaki matang asida yamna alert ka loinana masi tawba taisini Bihar amati UP asomda tawba election sing ase aikhoiromda tawbada ki yamna hena thak wangi makoigina color amani makoigina ithak amani irang amani maramdi makoigi public su yami masing su yami aduka seat masing su yami aduka makoi ase chauba state nina makoigi election ki mong matawsu aikhoidigi khara change oi ngasi 14 November pung taret ayuki dagi counting hobaki wani hobu hokhiram lagani aduna hojika news sing dadi masi ngrang khongna nainaragda wafam ni akoina khangada waibu OSC ki party ki kayam capture tawi aduga RJD na makoina claim tawri chi chumbra aduga Nitish Kumar na kamain tawpa asomda leiri BJP ki ND government gi makoi alliance makoina kayam karakpa masi sing ase oigani aduga Bihar gi election ase India gi rajniti da mai onthok onsin gi yamna chawraba aduga we masu Bihar is very important India gi parliament ama masida lakpa seat sing asige mari leinana so yengsi ngasi gi numit ase Bihar gi idea achob numit ni ekoi ngak matung da ta phangkani madi kanana lead tawri kanana lead tawdi haiwa ase aduga RJD gi makoi gi chief Tejusri Yadav amadi OSC gi mark to place ni hairi Tejusri Yadav na kari kumba akan bawa ama haidok re phajada wa ama hai resini OSC gi matang da OSC ni yam nungai kidre aduga OSC na hai kisini madi RJD gi chief nang khangidu nangna khanjarido oiroi amasung nang lakloi si am kanna hairisini so maramasi amkre aduna ngasi gi numit ase ta ba wafam ni Bihar gi election si condition kari oi habse